Hey guys, so welcome back to another video. Ngasigi videos di miyam May month se haudorabanina May tha se haudorabanina May hariba month sida kai thoklakpa yai kai oirakpa yai haibagi maramda reading se laktoine. Ado ngasigi oina isana pile choose tawbagi option di leroi but pile de home thokna khaidokani. Pile 1 sida isagi minggi ahobo initial letter ko haidi isagi ming se A dagina I faubagi manungda laiba letter da hauba taragadi pile 1 oirani. Adagi J dagina R faubagi manungda lairagana pile 2 oirani aduga S dagina Z faubagi manungda lairagana pile 3 oirani ko sumaina pile se khaidoani aduna isa isagi minggi ahobo initial letter minggi ahobo letter do yangbiraga pile se khanbiro aduduga reading se tabiro aduga sigi affirmation card na complementary oina pile ahumaki sizinagani ko ado reading se horase matamang handabida without further ado let's get into the video. Hey guys, so ngasigi oina ahanba pile 1 ko isagi minggi ahoba letter do A dagina I faubagi manungda laiba letter na hobibo oitaragadi pile 1 gi reading se tabiro ado pile 1 gi oina May hariba mansida kai expect tawba yai isana kai hotnaba yai amadi adum kari thengnarakpa yabage ni chingbasinda adudo khoi yengadoine. Queen of Swords, the Hermit, the High Priestess, the World, the Hierophant ko sumaina leire adagi akhoi hojik affirmation card amuk draw tawjage. Pile A haidi isagi minggi ahoba letter do A dagina I faubagi manungda leibiba ichilinaw singi file number 1 gi oiba reading ni tawdoise ko. So first and foremost, Queen of Swords hariba card se tholeba. Queen of Swords hariba card sina pile 1 oibiriba haidi isagi minggi letter se A dagina I faubagi manungda hobiba ichilinaw singna May hariba mansida isagi haijasingzaba talent, skills and potentials mayam se utilize tawraga isagi kanaba khara adum phangba yabagi chances layeba ko haidi isagi adum May mansida career gi oiro adagi personal space te oiro growth mayam ama lakpa yai maybe isagi business da natraga isagi job ta growth adum lakpa yabagi chances layeba ko adubu growth se isana hotnadraga di lao haiba yaba nate duna isagi site gi su hotnaba amadi darkar lay habasima su khangjinbiyo aduga hotnaba in the sense that isagi laizariba skills, talents and potentials se utilize tawraga isagi kanaba khara dum grab tawnanaba hotnabiyo grab tawbasu ngamgani na card na vision piyeba ko. Relationship natragana social life ki oini yengpa matamda isa se May hariba mansida isagi career gumba adagi personal zone da khara hena focus oiringaida social life gumba maruk mapang punba khotpa se yam kana keep up tawba ngamdaba haidi adum mayam imanaba mayam chak chana dore pundore kaina haibase saruk yaba ngamdaba bu oiro thabak chinbadagi ko natragana thabak thatokpa yadabagi kainoma socialization ama punba ngamdabagi isa se left out feel tawba gumba adugumba khara dum thengnaba yai. Relationship ki field da yengpadasu relationship gumba se leibi taraga su dum lonely oiba natragana relationship leita taraga na adum isa se ngasagi maruk mapang punbadasu yaudabani na left out feel tawba lonely feel tawba sigumba se khara dum go through tawrpa yaiba ko tawbadabu May hariba month se dumaina kitang left out feel tawraga su natragana kitang ithanda go through tawraga su jaga kharadadi haidi career and all adugumba dadi isagi nadi productive oidoineba ko aduna jaga kharada kanage haragadi jaga kharada sacrifice tawba darkar nei habase isana haidi tangai phade habase isana khangjinbigadabane ko aduduga May hariba mansida social life and relationship ki oinadi kitang low oiba side ta layeba ko aduga the High Priestess hariba card sina May mansigi oiba pile 1 gi oiba advice ni advice da kai pige ha matamda May hariba mansida isagi oiba thabak mayam ama pangthorakpa yai mina appreciate tawbiba bu oiro achievement phangnaba hotnaba bu oiro natragana thabak inkhang khara pangthoknaba hanadagi plan tawraga leibasing execute tawnaba hotnaba bu leiro oiro any thabak ama pangthoknaba hotnabada decision lawba darkar lerkaniba decision je achaubo oigera macha oigera decision any decision loramdaida isana munna khanthabiraga what is best for you hani isana khanjabado aduda stick tawraga decision se lawbiyoba haidi
ngasagi mina kai hainagidage mina kai khangidage gumbasda yam kana focus tawbigano haidi mina influence tawbada chatpigano any decision small or big laram daida isana munna khantharaga isana isagi namita best oyena khanba decision do aduda stick tawbiyo na hayaba ko me haiba mansigi onadi financially yang pamatamda me haiba manse financial flow budi dum laigani but paisa se laaga lakpaga chatpaga dum manaba haidi paisa se lakpham leraga su expenditure tawbam su dum laiba gumba adagi paisa gi flow se laita ga su loisan mam su dum lak laiba gumba dumaina tawgani aduduna paisa nung sa se khara lemge khotke hargadi sana saving tawba hiba madi budget wise sort out tawga expenditure tawbu khotpa si se darkar laigani ba ko haidi kai haini yam hekta over expend tawba khobse tawbigano adum isagi side tagi saving gum khar tawba ngamdana bo hotna biyo paisagi flow di laigani but lakpaga chatpaga adum amha oigani ba ko Hierophant hariba card chigi matungina ngasagi isagi pile 1 oibiriba isagi mingi hoba initial letter A dagi na I fawbugi manungda lebibi chili now singna isagi thabak isagi career natragana isagi workplace or institute ta hena prioritize tawnaba card china vision PA maramdi isagi workplace natragana institute tagi isa se kana ba phangba yabagi or isagi job or profession tagi isa se achievement or kana ba mayama ma phangba yabagi chances or vision PA bako me manchida aduna ngasagi social life tagi personal life tagi khara distance oiraga su career da focus toragadi career da growth lakba ngamba yabai chances to yam laye aduduga career dagi or job tagi natragana institute tagi kana ba mayam phanggadawgi chances dum uyibako aduna isa isagi oiba mandatory oiba career profession natragana studies kumbada phasna mai onsin biyo haina kana advice piyebako energy card ki oina everyone's a teacher haiba manga wonder haiba manga ko first and foremost aina nga sa haiza ki badumaina me hariba month any decision small or big lobo matamda isana lawiba decision na best oy na khalaga lawbiyo na haidra maramde isagi akoibada lariba mi singse kainoma na tragana kainoma da adum akhang ahi saba na tragana tasengna khangba bu oiraga su isada tak toigi na tragana isada kainoma ngang doigi or hai doigi takpi doigi tabi doigi lamjang lam takpi doigi ngairaga laiba mi se masing wate ba aduna hoi advice me amse lawshin gadabani but still decision di isana best oibado khalaga lawbi gadabani ko aduga me hariba month se like it will be a wonderful month adum energy se high oina laye luck so dum high oina laigani ko aduga some surprises na tragana adum isana unexpected oiroba jaga da adum apha apha thaba khari isagi dum te happen tawba adugumba khar dum thengnarak pi ai ko aduna it will be a wonderful month china card na vision pi buko so pile A gi oiba me head reading system loire stagi lobe aba advice motion biraga mathang gi reading amungai minerasi ko Hey guys, so ngasi nga ani shuba pile 2 ko. Isagi mingi ahobo initial letter say J dagina R fawbugi manung dalay biragadi pile 2 oidoine ado pile 2 gi oina me hariba manjida kari vision pige kari laige habado yangminarsi ko mayam punna. Wheel of Fortune reverse. Seven of Pentacles. Ten of Pentacles. Eight of Cups reverse. Strength ko. Koi hojik affirmation card amuk pick tawsage pile 2 gi damakta ko. Card aman lehori mamang gi reading. Clarity, personal growth. So everyone's a teacher. Sige iselere pile 2 isagi mingi ahobo initial letter J dagina R fawbugi manungda lebibe chili now singi oina mege oiba reading se hawarsi ko. First and foremost, lucky oina di kitang low oigadawri ko Wheel of Fortune se reverse dito ise aduna pile 2 oibiribe chili now singse me thasda lakta yam kana high expectation thambigano isagi hotna jamal dilem na mangoy isana hotna jariba singdubu dilem na mangoy aduna
May thasida any expectation or any result ama ngaibase isagi effort ta solely depend tarakani habase ma khangjin biyo lucky oina de kitang low oye duna daw thum yadaba dagi opportunity se khutta ge slip tawgi tawba dagi isana expect tawbaga reality ga kitang khena bagumba adugumba di khara mayok nar pa yae bako. But don't be disheartened because isagi effort lem nam tamango yeduna isana taseng taseng na thamoi sheng effort hada bazaga dadi isagi oiba afaba kanaba dum lakadawba laye bako. Seven of Pentacles, so paisa nung sa gyud paisa nung sa khara safe to bangam ba tungsin bangam ba adaki paisa nung sa khara ahen balak pa ya bagi vision khara dum tholak pa yai adubu aina dum reading to ba khudingi so haijaram gani paisa haiba simaktabu uda wada pan manate na tragana masaktagi poplang na tar kadoi nate isana tanna ba lambi thi dragadi na tragana lakna ba means yeng dragadi mathanna makhong thong na lakpedi na te dana ko aduduna isana me haiba mansida isagi namukta paisa nung sagi flow na tragana paisa nung sagi growth delay tawbatabu paisa nung sa lakna ba lambi dudi isana yatpa mathau tai aduga lakpa hana already paisa nung sa dum tha khudingi changna na lakpa salary phangba khotpa na tragana dum paisa nung sa income lakpa mi singi onadi paisa nung sa phajna save to bangam bagi vision pi bako aduna me haiba mansida isagi budget expenditure phajna wisely plan taraga future gi oiba saving myam ma tawba hawna na ba ready da leibiro na card na vision pi bako aduga dum la iba paisa sing do isana khutta leiragadi loshili khotli na hargadi pochai man chang lepsin khochin ba na tragana dum haidi paisa sing do mafam chana utilize to wadadi mangzaba leite bako mathang na 10 of pentacles haiba card chatol eba so may haiba mansida pile 2 haidi j dagi na r fawbagi manung da isagi mingi hobo initial letter obi bechile now sing se may haiba mansida isagi ningja ba khara thungba ya bagi chances la ya haidi isana hana dagi past dagi kanoma tawge kana plan tawjar pathaba khara me sida happen tawba ngamba isagi plan khara execute tawba ngamba bu oyo na tragana isana ningjaramba kanoma maybe relationship ta oyo maybe career da oyo tragana maybe isana kanoma laige khotke na khanma bu oyo dumaina khanjarambase mapung phahan mangam bagumba adugumba khara thignarakpa yai dagi isana thabak ama tawge na khanma matamna traga kanoma hotnage na khanma matamda imung manung na traga na naknaba miyoy sindagi dum phajna support phangani bako aduna me haiba manse jaga khara da unlucky and low oitaraga su jaga khara da di growth leiba amadi aphaba achieve tawba ya bagi vision myam ama pi bako Eight of Cups haiba card reverse thole eba sige Eight of Cups haiba card reverse na pile bi oibe chile now sing se me haiba manse yai gai wakhal chawthokpa pukchel chawthokpa amadi broad and open minded oiba tambiyo haidi isagi life ta aphaba thabak aphaba event su dum happen tarakani aduga negative oiba event su dum happen tarakani ba aduna isana aphaba da rang harauge bhattaba da na nungai roige wakhal khanjalaga lege habdudi yaba natte bako aduna pile 2 oibe actually now sing na me haiba manse up and down mix taraga chatkani aphaba matang matam syarkani awa matang matam syarkani aduna isana life ta disappointed oiba na tragana isana ningba khara thungdre haina matam manghalaga leiba wakhal nungai tan leiba sigoma se tawbigano negative oina lakpa thodok sing do positive oina turnover tawnana bo hotna biu me haiba manse positive oigani haina manifest tawbiyo na card na vision pi bako last but not the least main card ta strength haiba card chathole eba so strength haiba card china kai advice pi ge hamatamda pile 2 oibe be chile nang sinse me haiba manchida aphaba su mayam ma encounter tawbi ai but negative things khar su encounter tawbi abagi chances lay tawbada positive oigera negative oigera everything overcome tawngam na ba amadi go through tawngam na ba strength to isa the universe na sungsoi soi na pirakani bako aduna isana chingnaba laitana good things su phajna dum welcome tawbiyo aduga negative things su phajna dum face tawbiyo overcome tawbiyo haba advice se card tagi phange bako energy card ke ina first the personal growth hariba card chithole e sigi personal growth hariba card chigi matung ina pile 2 oibe be chile now singna me hariba manse mingon da kalak khamanwa yengshin basigo ma wakal sadok piraga isagi personal growth personal space personal area se chawthokna ba personal growth te hena focus pibiyo bako aduduga clarity hariba card chithole eba sigi clarity hariba card chigi matung ina me hariba mansida isa se misunderstanding kharana na tragana isana mayek sengna khangdaba jaga khara dagi isana isagi problem create adum tawjaba na tragana mingona warau puroba or trust issues leiba siguma se tholak piya ebako aduna any issue da any wa khara da issue sagatringai da na tragana problem ohendringai da isana wa do hana clear oina khangna bo hotna bigo ba haidi chawak pamina kainom haijale kainom tamsile ena aduna ekta problem ohenba siguma se yari gai to hanbigano any issue any situation yari gai clear oina hana khangna bo hotna biyo ba isagi safety gi damakta ko last but not the least pile to get you everyone's a teacher haiba energy card se mathanda chomthorok pani
So sigi card chigi matungina me hariba manchida isagi akoibada isabu takpi tambidogi lamjing lamtangtogi natragana isada akhang ahi saraga ngangdogi ngairaga leiba mise masing watloi ado isana afaba advice kay dum lotion biu tawbadabu min influence tawbada chapiganu every situation kudimak clear oina khanga khanga chatna na bahot na biu decision ama laram daida clarity laina lobiu have advice card tay khange buko. So pile 2 habadi J dagina R fawbagi manung da isagi initial letter oi biba isagi ming hobo initial letter oi biba singi reading siya matang soina loijari dagi low ba advice motion biraga mathangi reading among miners ko. Thank you for watching. Hey guys, so ngasige ina home suba pile 3 ko. Pile 3 sina isagi mingi hobo initial letter say id isagi mingi hobo letter say is dagina jet fawbagi manung da lay biba chiri now singyo ina me manchida kai kai orabi ai habagi reading siya tawdoi ni ko. Ado koi pile 3 go ina su card siya hana shuffle tawzerage aduga pick tawase. The Lovers, Queen of Swords, King of Cups. So pile 3 yo ina may hariba man say emotionally fulfilling oiba desires ka dom fulfill tawbagi mong da sulakani. 8 of Wands reverse. Four of Wands ko. Koi affirmation card amuk hapchage pile 3 gi damakta ko. Letting go. Connection. Personal growth. So pile 3 gi su card sin se loi namak pick tawba loire. First and foremost, pile 3 gi oina may hariba man se lucky oina yamna dum high oiba jaga da laigani ko. Isagi life ta luck na play tawdoiba role se only 3 to 4% of everything ko. Haidi any situation da anything work out tawna bahot na bada luck na play tawdoi se only 3 to 4% katane ba. But luck lairagadi isagi hot na jamaga nga pa chanaraga dum afaba opportunity myam grab tawba ngamba khotpa dugum myam ma lae haibagi wane ba ko. But isagi oina pile 3 oibiriba habidi isagi mingi hoba letter se S tagina jet fawbagi manungda laibiriba ichile naw singi oina may hariba man se lucky oiba man chamoy na describe tawba yagani. Aduga lucky say in terms of career, financial, adagi relationship, friendship, loina makta jaga khuding makta thoroughly dum lucky oi gadawagi mami ui ko. Aduga isagi khwaidagi nakna na loina ba mi isagi partner na tragana isagi khangna chanaba boyfriend or girlfriend na tragana isagi best friend adugumbadagi isasi hena kanaba in the sense that moidagi benefit lawtho habadate but moina isagi mateng pangbirakpa yabagi na tragana isase moidagi phasana growth phangba yabagi ko adum isagi ba jaga kharada moina achoba mateng pangbirakpa yabai chances lay aduna trust your like nearest person ko haidi sagi best friend oigera na tragana relationship lay biba sing ko sagi partner sing do aduda dum phasna full trust to biyai aduga lucky oina di yam high oina dum lay me hariba man se ko apha pha ba thabak planning to biyai planning sing do execute to na bo hotna biyai ko. Queen of Swords hariba card chathol a sige card chi matungina career gumba da so dum yam achoba growth lakadaw lay pile 3 or very actually now sing oina career da phasna focus to ba na tragana isagi business or profession or job jaga khara da dum isagi growth phangadaw lay be isagi hotna jamal lem na mangwe ba aduna isana isagi skills talents and potentials e phasna utilize toraga afaba result rip to hoba ngamna ba me hariba man se am productive oina chatna ba wasted oidana ba matam manghan bi gano hotna ba ya ba hotna biro career gumba da yari gai growth sila kauna ba hotna biro ba ko adagi king of cups hariba card chathole a sige king of cups hariba card chigi matungina isagi surrounding da lariba miyoi khudimak loinamak lovable and sweet oibagi tapta tawba me hariba man sida isagi surrounding da lariba mi singsina dum isagi mateng macha dagi horaga chawba phawba dum pangbirakpa yaba adagi maruk mapang singse loinamak trustworthy oirakpa ko aduduga isagi isana mingona kainoma hanguba kainoma darkar lariyena hairuba matamna dum hara willingly help torpagumba sigumba sudum torpya aduduga King of Cups hariba card chigi matungina
sigi me hariba mansida emotionally yamna satisfaction phangadori ba ko pile 3 oberi ba chili now sing se maybe isagi imung manung se am nuki chana na connected oina laiba gumba natraga na isagi relationship gumba se smoothly chatlakpa gumba problem gumba se loina ma overcome tawkiba gumba natraga na isagi friendship gumba se yam haraute yamna chill taraga chatpa ngamba gumba adumaina emotionally stabilization khara phangadawba laiba ko me hariba mansida mathangda 8 of Wands hariba card reverse da thole so hoi up oiba amadi kay hani luck su laiba eventually good oiba month amadi oiraga su negativity khara di dum yarakani be life se balance out tawna ko haidi adum ma phaba ngak ta oiraga chatlo habdi aba da tabani na isana thabak achawba ma plan tawma matamda natraga na kaino ma hotna ge na khana matamda kitang haidi yagadaba means ti uraga su adagi ya ni na khalaga su jaga khara dum khurau thangba gumba panba gumba adagi isana thaba ma tawma matamda pre plan ta hawda na maram oiraga khudak ki oiba decision lauraga isana adum iyada yardaba poto isana soihanjaba gumba isana problem create tawbagumba sigumba sisu khara tholakpa yaeba ko aduna isana thabak achawba ma plan tawge natragana kainoma pangthokki me hariba manjina thabak achawba ma paikhatke kana khanbi baleragadi khudak ta rest tawraga khudak ki idea puthogadi tawbiganu hana phasana khantaraga pre plan tawraga plan da execute tawna hotna biyoba problem oidana ba ko haidi problem se sungai letraga su isana itomta create tawjaba yabagi isagi khongda ithana thang yanjinjaba yabagi vision da layeba aduduna adu thoktana ba hana phasana pre plan tawthokpiyo habini bu ko mathangda 4 of Wands hariba card che thole sigi 4 of Wands hariba card chine isana me hariba manchida any achievement phangpa matamna natraga any thabak paikhatke khotke na khanba matamda isagi imung manung family dagi full support phangani adugi isagi khwaidagi naknaba miyoi singdagi su yamna aphaba good support adagi mateng phangbiba khotpa sigumba singje phangba ngamgani bako aduna isase me hariba manche victorious oina glorified oina amadi lucky oina go through tawba ngambagi vision se chawna pi bako family side tagi su isana kaino ma tawge na khanba matamda phasana convince tawragadi phasana support phangni hairine bako card na hairse energy card ki oina first and foremost letting go ko so isa se me hariba manchida mayam aphaba lakador haraga su past few months da dum negativity isa ge life ta khara mi na isa bu betray tawba bu oiro natraga na isa na plan tawba thabak sing je oithokta bu oiro adumaina negativity khara di go through tawre ado hojik me sida gi di positive ngakta oirani na isa na manifest tawbiro past ki thokiba sing do let go of them haina card chine advice pi bu ko mathangda connection so isagi connection singdagi isaje kanaba phangani habje sigi card china su visualize taweba ko haidi isagi loinariba folks isagi maruk mapang isagi relatives natraga isagi family isagi nakna loinariba person isana thajaba yaba mi singse moidagi dum phasana support phangani habase isana khangjinba phayeba haidi me haiba mansida ko aduga last but not the least me haiba mansi isana migi damakta khallaga laibai mahutta isa oina move forward tawnaba isa oina grow tawnaba hotnabiyu personal growth ta focus tawbiyu isagi career personal space relationship loina ma grow tawnaba hotnabiyu migi khallunu isagi khanbiyu haba advice card tai phangeba so pile 3 gi oina su reading se matang swaida loijare stagi lawba yaba advice sing lotion biraga matang reading amunga minarse ko thank you for watching